Hi ma'am, ngasidi Hawaijar longen tawbane. Adong Hawaijar hawaise fazana ngarang nungdang kano tawthoabane ba ngarang nungdang dai tinga thamambane. Ado machadi phangdadana achawba oin tawre. Marudo machanadi hen hawbane ba. Sing mahije fazana chamthoabane ado fazana strain tawthoage. Strain tawthokpa loire si kano taw mahi lawthokraga chamthok matungda sise cooker da hapchalaga kamthoadoinebako. Hawaijar se maru akupanadi hawbane. Apawbaje kitang mahawdi khara watpane ado akupado phangdre. Adugi apawbase dum tawre yengage hawbrana. Do kanoda kano hawaije cooker da hapchale aduga mahi kitang hapchale. Mahi je yam hapadi pathokpane aduna kitang khak amaningda kitang khak hapeko. Hawaijar je ke makhada hapani do khumjala kamthokhrage. Kamba loire manin japa loire loje kan tawra. Hawai maruje pitlaw kapthoadi mundrinebako ado si aigisi petle kambadi 10 rak kamebako aduga dui matungdane aduga si strainer da fazana chithoage mahido. Mahi chithokpire. Si mahi sina thaknabanebako aduga kanose kano hawai je amuk ising asabana tawraga chamthokdoineba. Ising khara sabado sarap tawdo aduna round haipitang chamthokpa adijo kitang haiwanda mai marekto yamna kandanaba. Natragadi yamna manam yam kanbaneba. Aduga si chamthokpire aduga si adum ising asabana tawbagi maninda saringaidani ko adum samdoise aduga saringai kanojuda adum manin karingai adum yombirani. Si phi je mama lakpada pubirambanebko khudai macha angawbane ado fazana chanangdo fazana sudoabane aduga sidaida kano tawraga hapaga yomage gi hawaijar je ombaije. Aigidi mapanda leibanina atopa mana kekadi amta yaudre aduga hawaijar mana keka leitabanina ado phi jida fazana sumaina saringaisida yomjalaga phi jina chetna yomjalaga box la kainomda adum hapchalaga adum nungsada phawraga adum yabanebako. Ado sumaina ai chetna punjambirani. Chetna leishalaga kanoda ai ngarubak lei si ngarubakto dum omage. Chetna hapchala machane ngarubakse pikpane adu asida hapchalaga adum chetna punjala phawdokhradumnebako aduga numit humni leirakanda kaidoine. Aduga ningthamthagumba natra nongthing nongwang tadi numit 5-nimuk thamdoinebako. Aigidi hajik kalenina numit 3 thammage. Hawaijar lombado numit 3 sure ado ngasi karaga kamain tawge yengasiko. Numit 3 sure kaithoge aduga kamain tawge do yengage. Result sida leire mayam loijare. Hawaijar lomba loire. Ngasigise amuk charenge mamangdabudi dum ronba hawbane aina ronba. Mathangi video da amuk thingnarase ngasigidi loisalage. Thank you for watching mayam. Bye bye. See you in next video again.